ꯔꯁꯤꯌꯥꯒꯤ ꯑꯅꯧꯕ ꯏꯟꯇꯔꯀꯟꯇꯤꯅꯦꯟꯇꯦꯜ ꯃꯤꯁꯥꯏꯜ ꯑꯃꯒ ꯑꯃꯨꯛ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯃꯤꯁꯥꯏꯜ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯍꯤꯠ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯔꯁꯤꯌꯥꯅ ꯍꯟꯗꯛ ꯏꯅꯧ ꯅꯧꯅ ꯂꯣꯟꯆ ꯇꯧꯈꯤꯕ ꯁꯔꯃꯠ ꯍꯥꯏꯔꯤꯕ ꯏꯟꯇꯔꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯤꯁꯥꯏꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯂꯩꯔꯤꯕ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯋꯥꯈꯜ ꯍꯟꯅ ꯈꯟꯊꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯑꯅꯧꯕ ꯃꯤꯁꯥꯏꯜ ꯁꯔꯃꯠ ꯑꯁꯤ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯔꯁꯤꯌꯥꯒꯤ ꯅꯣꯔꯊꯋꯦꯁ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯄ꯭ꯂꯦꯁꯦꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯟꯆ ꯇꯧꯗꯨꯅ 600 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯅ ꯂꯩꯕ ꯏꯁꯇꯔꯟ ꯊꯪꯕ ꯀꯝꯆꯥꯠꯀꯥ ꯍꯥꯏꯔꯤꯕ ꯄꯦꯅꯤꯟꯁꯨꯂꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯗꯨ ꯍꯤꯠ ꯇꯧꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯅꯧꯅ ꯂꯣꯟꯆ ꯇꯧꯔꯤꯕ RS-28 ꯁꯔꯃꯠ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯕꯨꯅꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯌꯨꯑꯦꯁꯅ ꯁꯇꯟ-2 ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯕ ꯃꯤꯁꯥꯏꯜ ꯑꯗꯨ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯗ ꯋꯥꯔꯍꯦꯗ 10 ꯅꯠꯇ꯭ꯔꯒꯅ 10ꯗꯒꯤ ꯍꯦꯟꯅ ꯀꯦꯔꯤ ꯇꯧꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛꯇꯪꯗ ꯋꯥꯔꯍꯦꯗ 10 ꯍꯦꯟꯅ ꯂꯣꯟꯆ ꯇꯧꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯅ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤ ꯆꯥꯟꯁ ꯑꯗꯨ ꯌꯥꯝꯅ ꯅꯦꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯎꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯍꯦꯗ 10 ꯑꯁꯤꯁꯨ ꯑꯃꯨꯛꯇꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯔꯒꯦꯠꯁꯤꯡꯗ ꯂꯣꯟꯆ ꯇꯧꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯁꯤꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯗ ꯑꯄꯤꯛꯄ ꯍꯥꯏꯄꯔꯁꯣꯅꯤꯛ ꯕꯨꯁ ꯒ꯭ꯂꯥꯏꯗ ꯚꯦꯍꯤꯀꯜꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯌꯨꯑꯦꯁꯀꯤ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯐꯥꯎꯕ ꯃꯁꯤ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯍꯦꯗ 10 ꯍꯦꯟꯅ ꯍꯥꯞꯆꯤꯟꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯗꯦꯃꯦꯖ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ꯫ ꯃꯁꯤꯅꯤ ꯔꯁꯤꯌꯥꯅ ꯅꯧꯅ ꯂꯣꯟꯆ ꯇꯧꯔꯛꯈꯤꯕ ꯃꯈꯣꯏꯒꯤ ꯏꯟꯇꯔꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯁꯔꯃꯠ ꯅꯠꯇ꯭ꯔꯒꯅ ꯁꯇꯥꯟ-2 ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯂꯣꯟꯆ ꯇꯧꯗꯨꯅ ꯔꯁꯤꯌꯥꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯃꯈꯣꯏ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯐꯣꯡꯅ ꯋꯥꯔꯅꯤꯡ ꯄꯤꯔꯛꯂꯤ꯫